Online Manipur YouTube channel swing video mayam pumnam pu muka hanna taram lok sari han mediam na maru iba paw am update thamjage May ahum dagi September taraga humdoi Faobada Meeoi chamaga humdraga manga Sire Hakchang chamaga humpu taruk Masak Khangle humdraga mapan claim tarukle kuntraga ni thoi Mafam KHANGDRI police thamari haglaba Manipur gi lan gi samlapa wari phagakso ikhai dagi na kangbai Faobada thamlamba barricade sing lauthokre National Highway ani the security company tara deploy tawduna blockade namkhai duna gari sani gi humpu mapan lakhankhri haina claim tawkhre Manipur gi apun bagi ngamkhai thugai daga tongan ba administration lawgani haina tala duna state asigi yel hupuru mitai de onsin duna kuki militant sing na me hom dagi leptana satharakliba tamthiriba lan asigi matang da ngarang nungtin pung taruk phawbagi manung da preliminary report sing yumpham oidana khomjin ba apun ba data ama Manipur police ki maikai digi ai P ahum na ngasi pawmi sing da phongduk laduna lan asigi manung da hairiba matam asida Meeoi chamaga humdraga manga sikre makhoi gi manung da Hakchang chamaga humpu taruk identify tawre aduga Hakchang mapan gina unidentified tawba ngamdriba ga loinana laikhidraba Meeoi sing asigi manung da gi mitai jangkhai ga mapan kuki taraga manga amasung atopa phurup ki Meeoi manga claim tawrakhraga hojik Faobada Hakchang Maudraga taruk ki di claim taraktri haibaga loinana unclaimed dead bodies sing asigi manung da rims ta kungani pan jenims ta kunga taruk amasung Churachandpur da nifuga ni thoi leiri haine phongdokre Meeoi lising amaga chamaga nipan soki kuntraga ni thoi Mafam KHANGDRI ngasi nimdang waram pung taruka makhai tarakpada Bauparada leiba Manipuri police headquarter da pangthoki pawgi from da saruk yakiba IGP Zone 3 Nisut Kumar Ujwal IGP Ops IK Muba amasung IGP ADM K Jentana makatana me dagi hawrakiba Manipur gi lan asigi manungda ngarang numida waram phawda sokiba apunma Meeoi singi masing lising amaga chamaga nipan ni hairi aduga hairiba matam asigi manungda Mafam KHANGDRI Meeoi singi masing na kunchaga ni thoini haina paw mising da phongdoki mai thabagi thodok lising manga ga chamaga humdraga ni thoi thoki police ki makok thongbo officer ahumna baw mising da makata na phangdoki beda lan asigi manung sen na hairiba matam asigi manung da mai thabagi thodok lising manga ga chamaga humdraga ni thoi thoki masigi manung da yum mari lising mari chadred ka marfuga taruk tumna amang ata thoki amang ata thokraba yum sing asigi manung da mitai singi yumna lising ani chamaga kunigani thoi oiraga kuki singine yumna lising ani ga chadruk ko humpuga mari oiki hairi search laisang apunba Chahumga marfuga taruk amang ata thoki loinana kangluk masen gi marak da satharki batam tirba lan asig manungda lining mari leina Mafam license search chahumga marfuga taruk mai thaba yauna thuga yai khaiduna amang ata thokan kibagi manungda search saniga yankhai ga mari amasung license chamaga kuntraga ni thoi yauki haina su pawmising da phungdoki nongmai maru lising manga ga chadruk ko humfuga nipan maru Lak taruk ka lising humpu mari ani amasung bom lising tram riga chanipan kunga manga mangki lan asigi manungda Manipuri police IRB amasung Manipuri rifle na chingbadagi punna mangki banong maising masingna lising manga ga chadru ko humpu nipan ni aduga nong maising asiga kona na mangki ba maru sing lising taruk lak taruk lising humpu mari subna ani oiraga mangki ba pun ba bomgi masingna lising taraga mari chanipan kunga manga oiki haina su paw mising da phongdoki adum oinama hojik phawda mangkriba nongmai sing asigi manungda tongan ban nongmai lising amaga chahum ga kunga mapan nongmai maru lising tram ga chamnga amasung bom chamri recover tawba ngamle haina su paw mising da phongdoki Kangpokpi district ta gi recover tawkhiba nongmai sing masing na humpuga ni thoini haiki case lising mapan ga chahum ga kuntraga ni thoi register tawki Meeoi chahum ga kunmanga fagat ki police ki makok thongbo officer ahumna pawmising da makata na phongdoki beda me ahum dagi sathargliba kangluk masel gi tamthirba lan asigi manungda thokiba thodoksinga mari lena tongan ba police station da FIR case mapan lising mapan chahum ga kuntraga ni thoi register tawduna lokhat khibaga loina na casing asigi manungda khargi matang da phagat khiba Meeoi singi masing na chahum ga kuntraga manga ni aduga lenga ki mai kai curfew yauna thamkiba thingba na singba thugaiba gi damakta criminal procedure gi makhada section tharang lokhat po oina phagat ki Meeoi singi masingna lising kuntraga taret chaniga marfuga taruk ni haiki bunker chahum go humpu thugai ki
पाउमी मिफम असिदा पुलिस के मकोक थोंबो ऑफिसर अहुमना फोंदोखिबदा कांगलुप मसेनगी थोकलिबा लान असिबु लोइसिन हंदुना महौसागी तंगदु लेता फिवमदा पुरकनबगिदमक्ता लौखलकपा सेक्सिंग थौरांगी मनुंग चन्ना थेंगनबा चिंग अमसुंग तमगी मफमसिंगदा सगलंबा बंकर पुन्ना 340 थुगाइदुना मंगहनख्रे हाइदजु फोंदोखि।